Hello ma'am I ngasi blog se daily blog live ki routine dugumba kaisu nate ma'am ngasi blog se ado ma'am channel se hana dagi jangakpa isinau singdi khangangmani ba ko ma'am akhoi khun sida nupi gi oiba organization amma lay yaina adi mamang da su sigi organization sigi through dagi akhoi khun dagi paisa khairaga imphal da manipur da awaba tara bachinau singda mateng pangkheba ko अदुमाइना ने अखोगी ऑर्गेनाइजेशन सिना ने ngasi sune इटखोलागी ऐसे इटखोलागी ने बको मैम सिलचर इटखोलागी अदो खो इटखोलागी खुनजा सिंगदगी पैसा खाइरगा पैसा दुना खोई पोचे लेरगा जिरी दा नाइदी लांद लांजेन रब कांगु सिंगद अखोई से मतेंग पांगबा चतुइने बको मैम दो पैसा सिदे खाइबदी या होदरेबा दो पैसा खाइबा या होदरे आइना आदा लेरिङैदा आइना बिसनात लेरिङैदा पैसा से खाइ बकवा दो पैसा दो खाई खरगा पोती अइना लागा ओइना लेना खोना पीबगी चटपसे ऐसु जाउरगा चत्तुरिने बको मैम अदो पैसादी ममांगी इम्फालोम द तौबा दुगुगी मतम द खाइबा पैसाना दि जामेबा हदंगना पैसाजी खतंग लिगे दुगगी खरा थेंगसु थेंगे अखोइना चत्तुइसे कइनोइदि खुनजिसु मैम अनिरग इसिंग जाउ नंगदनाने जुम थुमनाबा अनिरग हंजन हंजन जुम थुमबा अदुमाइना लंबी थुमजनगिबा गोली थुमजनबा थोकपा मता चादबा दुमाइनागी अनिरग फेस तौरे खुनजिसु इसिंग जाउ नंगदना अदुना मरम मोरगा खरासु थेंगे अदुगा पैसागी डोनेशन जिसु खतंग हंथरेबको ममांगी देगिदी अदो फंगिबा पैसा खरा दुना अखोइना दुम ngamjaba खरा अखोइ मयामदा दान तौरुसी मयामगी दम मतेंग पांगुसी आइना हाइनारगा दो खोइसिंग असि चटलिनी अदो मयाम अखोइगी मतेंग पांगबसे अखोइ प्रॉपर आईडी जामना रिलीफ कैम्प गुम्बददी तौररोइबको अखोइसे खुनगाई बेचिनाउ सिंग अदुगा अखोइगी इमासिंग संधादा नुंधांगदा ngakna senna leiba hing tumdanagi sangiba imasing do moigi damakta oina dumaina tawrebako akhoi se mainly pura relief camp ta focus tawraga relief camp gi damakta ni haina tawbududi akhoi tawdre kaini relief camp di already government na supiri haidi sarkar gi under da su leiri doi chaliba mayam na su mateng myam pangi ko myam una urena ko ado akhoi ga khwaidagi akhoi na sei chapada first pang relief camp ama lai yae adu relief camp tu ga di changani aba ko ado atop relief camp atai di haira roi akhoi se mainly raincoat gumba phag gumba adu gumba ni aba ko puri se khunga ko sinau sing doi di ahing sing da ima sing duty nung hang da tau badu gi pham na ba phak kari kra dumai na tau re ba ko khoi se ai cha na ba thang na ba da men jam focus oina tau dare ba adum khun ngak ba chinau sing na dum cha ba ya na ba sempa gum ba sanggong gum ba dumai na tau re khoi relief camp ta tau dre ado mayam ai sa huji ning hai ri ni lo sa loi la ga lo jeng mina si mayam ai dum share tau jara ke mayam da mayam asina akoina chapagi noma mamangi nungthang sandhadani haidi pung 9 gi dugani chiche hoi nine hoi mayam se lakna phi sing se packing tawine ba ko akoina relief camp da pi ga da phi sing do ada phi sing se mayam khungi khunja sing na pirakpa phi ngatani aduga phi se moina tai da boina piraga su akoina taisalaga oina loina pibire kaigino haidi relief camp da tai pham mawong chadraga su haina aduga mayam asina chips ka ready fruity cake singumba se dia ko relief camp ta oina pirani bako mayam aduga zerum aduga di sangom tempak megi chini samaina yauri bako asi singdina khungak pasingda oina piragani akhugi sangom ga tempak ka pirisina haidi jamna athubi da dum chamaga su tempak se sangom de hapaga sa jabagi mawong ni haina khungak pasingda pirini bako aduga phak kari krase su no mamangda loi jomsallaga haidi raincoat ka phak ka pi ga da mafam da loi thairoi ne bako ado asina nongalagani nongalaga koise laaga mi posei thangalaga mayam ngainaraga pulaga khoidagi chatli ne bako mayam dusina nongalaga ni ado koise gari se ani ne ba chatli se ko mayam khoi gari se ma laire dukai
ꯃꯥꯃꯣꯁꯤꯡ ꯑꯃꯒꯤ ꯒꯥꯔꯤ ꯑꯃꯒ ꯆꯠꯂꯤꯅꯦꯕ ꯒꯥꯔꯤ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏ ꯃꯤ 10ꯅꯦꯕ ꯇꯧꯔꯒ ꯆꯠꯂꯤꯁꯦ ꯑꯗꯨ ꯁꯤꯒꯤ ꯇꯥꯗꯣꯁꯦ ꯌꯥꯝꯅ ꯋꯥꯖꯈꯔꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯇꯥꯗꯣꯁꯤꯒ ꯍꯥꯏꯕꯤꯔꯨꯕꯗꯅꯦ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯖꯥꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤ ꯉꯥꯛꯇ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯆꯠꯂꯒꯗꯤ ꯈꯤꯇꯪ ꯂꯝꯁꯨ ꯂꯥꯞꯄꯅꯤ ꯍꯥꯏꯅꯅꯦ ꯇꯥꯗꯣꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯖꯥꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯅꯦ ꯑꯩ ꯍꯁꯕꯦꯟꯅ ꯊꯧꯔꯦ ꯀꯀꯥ ꯑꯃꯁꯨ ꯇꯣꯡꯉꯦ ꯑꯗꯨꯒꯩꯗꯤ ꯅꯦꯇꯣꯟ ꯗꯣꯁꯥ ꯑꯃꯒ ꯑꯩꯒ ꯑꯩꯈꯣꯏ 5ꯅꯦꯕ ꯒꯥꯔꯤ ꯑꯃꯗ ꯃꯤ 5 ꯇꯧꯔꯒ ꯆꯠꯂꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯂꯝꯕꯤꯁꯦ ꯆꯤꯡ ꯂꯝꯕꯤꯁꯦ ꯌꯧꯔꯛꯄꯗ ꯈꯤꯇꯪꯗꯤ ꯀꯤꯌꯦꯕ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯤꯅꯁꯨ ꯄꯪꯍꯥꯏꯇ ꯍꯥꯏꯌꯦꯕ ꯃꯥꯔꯀꯨꯔꯤꯟꯗꯒꯤꯅ ꯖꯤꯔꯤ ꯘꯥꯠ ꯌꯧꯕꯁꯦ ꯃꯤꯇꯩ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯕꯤꯕꯨ ꯍꯥꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯃꯑꯣꯡ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯗꯣ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯟꯗꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯗꯤ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯊꯥꯖꯕ ꯑꯃꯈꯛꯇꯤ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯆꯠꯂꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯅ ꯖꯤꯔꯤ ꯘꯥꯠ ꯌꯧꯔꯦ ꯈꯤꯇꯪ ꯋꯥꯈꯜ ꯔꯤꯂꯦꯛꯁ ꯑꯣꯏ ꯖꯤꯔꯤ ꯘꯥꯠꯁꯦ ꯌꯧꯕꯗ ꯁꯤꯒꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯖꯤꯔꯤ ꯘꯥꯠꯁꯦ ꯌꯧꯔꯒ ꯑꯗꯣ ꯖꯤꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯄꯣꯁꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯒ ꯑꯗꯨꯝ ꯃꯣꯏꯁꯨ ꯌꯥꯝ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯏ ꯀꯩꯁꯨꯝ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯑꯣꯏꯔꯛꯇꯦ ꯑꯗꯣ ꯃꯣꯏꯅꯁꯨ ꯐꯖꯅ ꯊꯥꯗꯣꯛꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯗ ꯆꯠꯂꯣ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯀꯩꯁꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯀꯥꯂꯤꯃꯥꯏ ꯈꯨꯔꯝꯕ ꯍꯥꯟꯅ ꯆꯪꯉꯦꯕꯀꯣ ꯖꯤꯔꯤꯒꯤ ꯀꯥꯂꯤꯃꯥꯏꯁꯦ ꯃꯒꯨꯟꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏ ꯑꯗꯣ ꯁꯤꯒ ꯑꯣꯏꯅ ꯈꯨꯔꯝꯕ ꯆꯪꯉꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯃꯇꯥꯁꯨ ꯌꯥꯝꯅ ꯆꯥꯅ ꯂꯥꯏꯕꯛ ꯐꯅ ꯑꯩꯈꯣꯏꯅ ꯆꯪꯕ ꯃꯇꯝꯗꯨꯗꯅꯦ ꯄꯨꯖꯥꯁꯨ ꯀꯟꯅ ꯇꯧꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯖꯥꯁꯨ ꯐꯖꯅ ꯃꯇꯥꯡ ꯆꯥꯅ ꯐꯪꯅꯔꯛꯅ ꯚꯥꯃꯣꯟꯅꯒ ꯁꯣꯟꯅ ꯂꯩꯔꯝꯕ ꯃꯇꯥꯡ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯃꯇꯥꯡ ꯆꯥꯈ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯁꯨ ꯈꯨꯔꯝꯃꯕꯅꯤꯅ ꯋꯥꯈꯜꯁꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯄꯨꯖꯥ ꯇꯧꯔꯤꯕ ꯄꯨꯖꯥꯔꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯗꯩ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯁꯤꯡꯗꯨꯔ ꯄꯦꯀꯦꯠ ꯑꯃꯃꯝꯁꯨ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯆꯪꯕ ꯃꯐꯝꯅꯤ ꯁꯤꯁꯦ ꯂꯤꯆꯤꯡ ꯖꯤꯔꯤ ꯍꯥꯏꯅ ꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯈꯨꯔꯝ ꯂꯣꯏꯕꯒ ꯆꯪꯉꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯒꯤ ꯁꯤꯗ ꯂꯩꯔꯝꯃꯤꯕ ꯀꯃꯤꯇꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯕꯤꯔꯛꯏ ꯃꯣꯏꯅꯁꯨ ꯔꯦꯁꯄꯣꯟꯁ ꯌꯥꯝ ꯐꯖꯅ ꯄꯤꯕꯤꯔꯛꯏ ꯑꯩꯈꯣꯏꯗ ꯃꯤꯁꯨ ꯌꯥꯝ ꯇꯥꯟꯖꯗꯦ ꯌꯥꯝꯅ ꯊꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯦꯝꯞꯁꯤꯗ ꯂꯩꯕ ꯑꯋꯥꯕ ꯇꯥꯔꯤꯁꯤꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝꯗꯤ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯩꯖꯅꯁꯨ ꯇꯧꯖꯕ ꯅꯠꯆꯗꯦ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯈꯣꯏꯅ ꯂꯤꯁꯤꯡꯁꯤꯗ ꯇꯧꯔꯤꯁꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯇꯥꯡ ꯆꯍꯤ 2023ꯒꯤ ꯇꯥꯡ 3ꯗꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯖꯤꯔꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯖꯨꯟ ꯖꯨꯂꯥꯏ ꯍꯥꯏꯁꯦ ꯑꯉꯛꯄ ꯋꯥꯈꯜꯗ ꯃꯤꯁꯤꯡꯁꯦ ꯂꯩꯕ ꯉꯝꯅꯗꯅ ꯀꯁꯥꯔꯣꯝ ꯆꯦꯟꯅꯕ ꯑꯃ ꯆꯦꯟꯅꯕ ꯀꯥꯏꯅ ꯇꯧꯅꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯖꯤꯔꯤꯗ ꯂꯩꯕ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯟꯖꯤꯜꯂꯀꯥꯟꯗ ꯏꯔꯝꯗꯝꯗ ꯊꯥꯗꯣꯛ ꯆꯦꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯧꯅꯗꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯉꯥꯛꯆꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯁꯤꯒ ꯃꯩꯇꯩꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯥ ꯃꯆꯥꯁꯤꯡ ꯂꯩꯕ ꯄꯨꯟꯁꯤꯜꯂꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯑꯦꯛꯇꯤꯚꯤꯇꯤ ꯆꯤꯡꯅ ꯁꯦꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯇꯣꯏꯅ ꯆꯠꯂꯒ ꯂꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯈꯨꯟ ꯍꯟꯖꯤꯜꯂꯛꯑꯀꯥꯟꯗ ꯃꯁꯤ ꯑꯩꯈꯣꯏ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯊꯥꯛꯇꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯅ ꯁꯪꯕ ꯍꯧꯒꯠꯇꯅ ꯈꯨꯟꯁꯦ ꯉꯥꯛꯆꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯟꯅ ꯆꯦꯟꯅꯔꯝꯕꯗꯨ ꯉꯁꯤꯗꯤ ꯆꯦꯟꯅꯗꯅ ꯍꯧꯖꯤꯛ ꯂꯥꯟ ꯂꯩꯖꯔꯒꯁꯨ ꯈꯤꯇꯪ ꯈꯨꯟꯁꯤꯡ ꯉꯥꯛꯆꯔꯒ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯉꯝꯃꯤꯁꯤ ꯂꯤꯁꯤꯡ ꯑꯆꯧꯕ ꯄꯥꯔꯠ ꯑꯃꯅꯤ ꯑꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯀꯃꯤꯇꯤꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯂꯩꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯦꯝꯕꯔꯒ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯈꯨꯠꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯃꯣꯏꯗ ꯁꯤꯟꯅꯔꯝꯃꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯆꯪꯕ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯈꯨꯠꯁꯤꯟꯅꯕꯒꯤ ꯃꯐꯝꯁꯦ ꯁꯤꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯀꯀꯥꯁꯦ ꯖꯤꯔꯤꯒꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯠ ꯈꯣꯂꯥꯗꯁꯨ ꯌꯨꯝ ꯁꯥ ꯂꯩꯌꯦ ꯃꯥꯅ ꯌꯥꯝ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯕꯨ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯆꯥ ꯆꯥꯛꯈꯨꯝ ꯑꯃꯇꯪ ꯊꯛꯁꯦ ꯍꯥꯏꯅ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯁꯤꯜꯂꯒ ꯆꯥ ꯄꯤꯊꯛꯏꯅꯦꯕꯀꯣ ꯁꯤ ꯃꯌꯥꯝ ꯀꯀꯥꯁꯤꯅ ꯌꯥꯝ ꯐꯖꯅ ꯔꯦꯁꯄꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯪꯉꯤꯁꯦ ꯖꯤꯔꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯗ꯭ꯔꯅꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯖꯤꯔꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯐꯝꯁꯤꯒ ꯑꯣꯏꯅ ꯆꯪꯉꯤ ꯑꯩꯈꯣꯏꯁꯦ ꯁꯦꯀꯦꯟꯗ
Abang mayam akoina lahanegi adum news da uba matamda adi moliru kemta lairi singse nungai ra moine moise dum nungai bidine haina dumaina gi khalle ba ko aduga pura mamit na pura life ma pura ga mafam ju atalaw na tungda ne mayam moine le hori ba fibam do uba da sathina nungai de mittagi pita ki ba khnghaude hasni mayam mogi wali do taraga pikpa angang sangom thakpa sahi phada ba kam yam le hori ba ko mayam angang sangom bi thakpa se isa gi private room ma pamdra ne mayam adu suga mayam tharaga hi pauri ba angang uba da sathina nungai de hasni thamoi da mayam sathina nungai da ba phawi ba system hadi matung tara ko so amuna sigum ba thodok se oi hingbi da na baina haijani ngi bola isori mafam da sathina nungai te akoina sigi relief camp ta police mayam phiga duidi angang singna sana ba support khani ba ko mayam akoi haidi sing hawai dugum badi oina tawjadari akoi se just angang sana ba fruity ga cake ka juice packet amamam ga oina tawre ba ko angang ta na te lai bas ga ahan su kai su loina pire haidi punam makki oina tawre particular angang gi tani haina tawba na tere ba ko mayam aduga akoi ga pire se phi ni ba haidi akoi na ngasai una banana firon tupsan basing do sigli le pm sidani ba ko na piri se boleh sudah dari pak teman-teman pak jadi jum kai mai cak pak yang mai pak sebelah lagi pak Modu putih pendasi, dasar semuanya pendasi, aku sini pendasi, narayan putih pendasi, butang kal, sama butang kali pendasi, narayan putih pendasi, hari komaya lagi jadi nasi. Aku ini pula aku nggak di sini, yang kaki kena di segala riba, dengan juga, yang jaba, dapur, jaba, yang pagi riba, sini damak, di segala riba, di bangang sini hongga. Main doon, ahal naman season na yan. Wala makna. Ito na main ka, araw ba? Ito na pundok siri. Napam sila, lahi ba? Ako di sila. Pandi ba kunda sisi? Ayan, mana yung may sakto mas kani. Ado ba? Natanto ba? Sakto na lako dito. Dito yung huwag na halang. Ako ay jom ko ay bimor. Ay magisu personally wali suni MB gi mana wedini mamanda ay sincerda maka aduga RK ni mai okay to udu da manipur gi irang ji ketang election jo lo itu no kamla kan da hai ko ngai gon ko ju kanong kan ngai ko political party congress ju ko du nati ma jola nehru university gi oja mo hoina social activism mo hoina ko du ri ma du da kauri du da loina party pur mo gyong ko party level de ko du ma mo da ko na khang to ri go wari kre oja RK ni mai ko ra kan aduna hojiki hana mai to roi BJP ju hana mo mapung moina marang kaina ka na magi koram do sudana maning makha to ram de jan lo do handa ki ja roi sonda chandrababu naidu adi niti chaksal lo pajina garang package karor kya no kai gami chandrababu naidu ki ada maning ta nangam mo ja roi jan hano ja bi mo ngang ni ba wakom ninge manipur ki dana ti awang no program dam de lai ba bhal barsegi no ra sani jani the market follow na pi da market leader of the matik chara bane na india ke tuman ma pham da ye oja bi mo ri ta bi do ri takhi kani gumwa kanuna ka chang ja na te sida ada no ra chang di jan india do oja bi mo kana ma je khang ne aduna fun tar gani ane dumai na modi ngana modi ki mak pang na modi ngangai si nangan nge juma ngai ni bi mo na to bodagi adu e de kalkata ke no pi moitri adogi dotto moitri mohwa moitri adu e de to pham dei ngang thar bi sin khang mo te na ma ngangai ne adu chap bi ro nu soalnya aku cuma pandai ke kau anggap nama macam tu panggani aku loy nasi jiri dah hari licin dah canggur lah licin jiri bang di efek dua ni jiri bang tu lain grup tu nama sini punjul lagi si licin ni semi tuan ni boleh ke jiri nah hanya mengambil jiri sini madu ki kan oleh aduna asik aku ke lagi boleh ke na makuli ni nasi kau dah question lang na raya ada sirjani SP dah question una raya aku group mana lagi puri evelo koksik kata orang sih marat jiri circle dah borak circle dah lah itu macam kumdari je hida asih cek tahu tu ni kalau bayar nak beda kau information dari bukan jadi sonda sih cakap hai degi asami hemon tu usu wali sunnah betul dah kau asami border area je tingkat na patrolling calabi lamhen jalo mana puri tu main tahu lah hemon tu nalor western dekat asami asli nalor western karena hek tahu tu mui satu
ꯑꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝꯗ ꯀꯔꯤꯝꯇ ꯋꯥꯕꯤꯒꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯖꯤꯔꯤ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯃꯌꯥꯝ ꯀꯩ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯔ ꯐꯪꯅꯔꯨꯔꯦ ꯍꯥꯏꯗꯤ ꯃꯐꯝ ꯈꯔꯗ ꯑꯗꯣ ꯃꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯞꯄꯤꯔꯅꯨ ꯃꯣꯏꯁꯦ ꯍꯥꯏꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯂꯧꯔꯛꯇꯔꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯐꯝꯁꯤꯡꯗ ꯄꯥꯔꯇꯤꯀꯨꯂꯔ ꯃꯐꯝ ꯍꯥꯞꯄꯤꯔꯅꯨ ꯑꯗꯨꯒ ꯃꯣꯏꯒ ꯎꯅꯔꯨꯕ ꯃꯐꯝꯁꯤꯡ ꯍꯥꯞꯄꯤꯔꯅꯨ ꯍꯥꯏꯕꯗꯒꯤꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯑꯣꯏꯅ ꯆꯠꯂꯤꯁꯦ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯑꯁꯤꯒꯤ ꯀꯃꯤꯇꯤꯁꯤꯗ ꯑꯃꯨꯛ ꯆꯠꯂꯤ ꯑꯩꯈꯣꯏ ꯁꯤ ꯀꯃꯤꯇꯤꯁꯤꯗ ꯄꯤꯔꯝꯃꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡꯅꯤꯀꯣ ꯃꯌꯥꯝꯒꯤ ꯄꯥꯕ꯭ꯂꯤꯛꯀꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯔꯤꯂꯤꯐꯇ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯅꯠꯇꯦꯕꯀꯣ ꯁꯤꯗ ꯄꯤꯔꯤꯁꯤꯁꯨ ꯐꯔ ꯒ꯭ꯔꯦꯟ ꯀꯣꯠ ꯖꯦꯔꯨꯝ ꯁꯪꯒꯣꯝ ꯆꯦꯡꯄꯥꯛ ꯑꯗꯨꯒꯨꯝꯕꯗꯨꯅꯦꯕ ꯄꯤꯔꯤꯗꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯁꯤꯂꯣꯡ ꯀ꯭ꯂꯕ ꯍꯥꯏꯌꯦ ꯁꯤꯂꯣꯡ ꯀ꯭ꯂꯕꯀꯤꯁꯤꯅ ꯁꯤꯒꯤ ꯏꯅꯦꯁꯤꯗ ꯑꯣꯏꯅ ꯈꯨꯠꯁꯤꯟꯅꯔꯝꯃꯦ ꯃꯥꯅ ꯑꯣꯏꯅ ꯃꯌꯥꯝꯗꯨꯒꯤ ꯑꯣꯏꯅ ꯑꯗꯣ ꯁꯤꯅ ꯑꯂꯣꯏꯕꯁꯨ ꯑꯣꯏꯔꯦ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯛꯏꯅꯦꯕꯀꯣ ꯃꯌꯥꯝ ꯀꯦꯝꯞꯇ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯎꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯤ ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯁ꯭ꯀꯨꯜ ꯆꯠꯇꯕ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯑꯍꯟꯁꯤꯡꯁꯨ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯍꯧꯕꯁꯨ ꯌꯥꯎꯏ ꯁꯣꯟꯖꯜꯂꯕ ꯆꯠꯄ ꯋꯥꯔꯛꯑꯕ ꯑꯍꯟ ꯀꯌꯥꯁꯨ ꯎꯔꯦ ꯑꯗꯨ ꯎꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯔꯀꯥꯔꯁꯨ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯆꯠꯂꯨꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯈꯪꯖꯔꯛꯄꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇꯤ ꯒꯣꯔꯃꯦꯟꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯅꯤꯅ ꯐꯪꯉꯤ ꯑꯗꯨꯅ ꯈꯨꯟꯉꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯇꯧꯕꯅꯤꯅ ꯒꯣꯔꯃꯦꯟꯗꯁꯨ ꯄꯨꯔꯥ ꯐꯣꯀꯁ ꯑꯣꯏꯗꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝꯅ ꯃꯊꯪ ꯇꯥꯕ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯤꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯂꯩꯕ ꯃꯤꯇꯩ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯤꯇꯩ ꯍꯥꯏꯅ ꯑꯃ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯨꯠꯊꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯍꯧꯔꯛꯐꯝ ꯃꯥꯡꯗꯣꯔꯤꯅꯤ ꯍꯧꯔꯛꯐꯝ ꯂꯩꯇꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯤꯅꯤ ꯃꯃꯥ ꯃꯄꯥꯒ ꯇꯣꯉꯥꯟꯅ ꯂꯩꯔꯕ ꯃꯆꯥꯁꯤꯡꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕꯒꯤ ꯚꯦꯂꯨꯁꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯅ ꯑꯃ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯥꯏꯅꯗꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯅ ꯉꯁꯤ ꯇꯥꯔꯤꯕ ꯁꯛꯇꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯃꯌꯥꯝ